MS Purnima Enterprises presents Khapri International Manipuri Short Fiction Film Festival 2021. Organized by Ipak Films Production Manipur under the aegis of Film Forum Manipur. Khapri International Manipuri Short Fiction Film Festival 2021 asigi khongchat asi manglomda yamna yangna changsili. Hojiksu filmmaker kaya ama ekhoida registration tobirei loina na lamdam asigi nauna changsin jarikliba filmmaker kaya amasu ekhoigi festival asida registration tobirakani haibagi thajaba adu thamjai. Ngasigi festival asigi yamna maru oiriba misak amadi ekhoina ikai khumnazaribi festival asigi presenter MS Purnima Enterprises ki proprietor miyamda present tawjari. Aigi ning Ningombam Ongbi Rani Blan Leima Kumunjon to Degini Ozuzi MS Purnima Enterprises ki proprietor in Elizabeth Aigi head office na Kumun Zone to da Aduga branch office na Laurentong Kumantem Lekaida Aduga Akum Suba branch na Hero Patu Deni Aigi Maruina Aina Toriba Aigi entrepreneurs na tawjariba sidi rani phi saba miyam da thabak piba nupi masa singi akoina phi je hadi lang je thadaraga akoina khoida phi oina lokhatpa adegi leiba nupam cha sing nupi masa sing adegi mau sing punchalaga sapal factories da sapal sanba moi thagi kusuman piba 2017 dagi linkhatsabani 2017 da ahan boine kaksing bazar da hana Aigi Purnima MS Purnima Enterprises ihana Sibatri Limited linkhatsagibani Kaksing da arapa mafam oibani na Kaksingi anamba jaga sida leiba mising sida hana aina work se phasana tawhole tawra matungda ai sum mathang tawropadagi Kaksingi saiki mising sida dum akonbadagi moina dum tawhore ani suba next da ai Khomun zone to sida ani suboina tawjabani Khomun zone to dagi aigi product se oina yon bakaktani aduga main oina aina tawjaribasina Hairok part 2 bazar simakta da tawbani aduga aigi phisabi sing tongana leje aigi embroidery lomba kamhan tuba mase hedi pokpadagi na siba bogi loina base aina loina mak thamjai miyam sida aduga tawbadabu nupamsa sing inkal oliba nupamsa sing sina hoji horukliba batamda nisanungsa saba masi thingna bidam ta aina kadai da kamai tawsige haina khanjarubada aina khanjaba wakhansida moise thaba ama piraga di moigi wakhanje thabak tu da dum mayok na gi draina khanjabadagi aina sapal factory se nupi moina linkhatsabani sapal factories da hoji moi manga trokotni suri se adubu raw material se covid-19 na maram oidena hojik se raw material leibagi se kijitang ai gap leina satli hoji bogdedi MS Purnima Enterprises na tawjiri base subam nombam khangdraba nupa masa singsibu promote tawjabani Nungaijari madam adu madam handaki Khapri International Manipuri Short Fiction Film Festival 2021 asida yamna chawraba thodang ama lobiduna festival asigi presenter ama oibiribase madam gi pukningda kari fabi badagi tasem ki habada covid-19 gi awaba se theng phonglaba maraksida aina lehoriba artisting amadi naune inkhalaliba art pu pamjaba kangusing bo asuki mating nusija badagi makoina horokliba isasing horokliba inausing mayam singsina film festival si tawragadi kahani makoigi wakhanda makoina haidiba talent makoina puthokningi ba wakhan makoina tawriba tawjani ba mayam se masisida aina saru kitang yajage na khanbadagi ni ipa film na siliba film festival asigi wakhalonga agi wakhalonga asuki matik manabadagi aina present tawjabani nauna inkhalaliba artisting nauna thoraliba director film pupamjaba mayam ama paisa leijadraba film di namjaningba kangusing makoina camera natragasu mobile gi kuthangda film sibu nambiduna miyam gi amadi makoina pamjariba telel adubu ifak film na toriba film festival sida sarugya biduna mapung pan biyo haina miyamda nuluksari thagachari madam bu mayamsu Khapri International Manipuri Short Fiction Film Festival
2021 asida saruk yabiyu amadi cooperation pibiyu. Main sponsor Maipa Bhenu. Sponsored by Oinam Roman. Co-sponsored by Eaton Computerized Eye Testing and Eye Care Center, Thobal. And Northeast India Security Service Info. Online media partner IFAQ Media.